Hello everyone, welcome back to my channel 7 Speed Manipur. Ngasi se ma'am koigi aigi nakta leriba gari sidinga. Koigi Thar gi anova koi 3-door version da koi latest haitare ko monda update khara lakre adugi matang dai samlapa video amtan yam gidamakta semjara kena laksabani ko. Adu video sin nauna thengna bisin ausing yaurgadi subscribe like and share shone toksan dio. Gari ga mari lena ba content jing matang upload puraga lakpada miss hoidana ba bell icon sungai choidana press toubiu ko. Adudi video se matam manganda video dum chalongna hawjalaji ko. Adudi kari no habdo yam jeng minarse. Okay, koi front dagi dum hane ta hawse ado hawdringe da video se hawdringe da koi gi kanago machine housing any koi gi showroom sigi contact details pamagade ai description da ju ai contact number to hapa bane ado screen da ju dum hapa bane ko ado dum contact tabiyo aduga adom gi apamba ngai digi matang da dum booking tawgi oirsu ama any test drive pibu oirsu dum tana biba dum ya ni ko loan gi matang bu oirsu ko ado di video se makha tana hawjalaje yengminar se ihana amda koi gi dum look se hana yengmina se ko koi sina front gi looks dum oidoni kachu hek yengbada yam kanna changes makti thoina uba fangde haitare ko ado hek munni yanga di dum khar di changes uba fangani ko ado siyong aham da koi gi si front sida koi sida de lai se che bumper se koi gi dual tone da ko smaina la ko uba fangani adu ga mo sigi magi grill se sida jo koi gi hana di koi gi color se combination body color oirak teu ko sidan hojina mo sigi grill se koi body color da mung la ani ko adu ga sigi headlamp sina koi hana gi dumak adum oire ko simadi ka chu thedo changes oidre ko samlapna koi smaina dum uba fangani ko mai adu mahindra gi logo ko thadana adu color option si chu dum hana gi dudagi anoba ani ma hapsale ko koi gi sigi gray color simaga adu ga sigi sida leiba color simaga ko ado atom dum apamba color option dum mathung na ju yengma dum yagani ko ado Thar rocks su lei ko ada rocks ta pam da ba ko gi Thar 3-door da pam bisinau jing lei ko adu gi damakta yang ga semjar ka video oidini ko ado kaisu ko gi dimension da kaisu thudong na home ka su lei te ko asi ko gi 4x4 do oidini ko ado sigi magi price to screen dum hapsar age ko screen da si makha dum yam jeng biro screen dum u phangani ko ada magi yo samana ne kaisu thudong na hen ba kaisu sidadi yang phana u phang drai tare aduga hapet ai maning da su hapet ung lakhe ko somda lakpa kan da di changes se khadi u phangani maram di size da jo koi gi defogger aduga si wiper yaure washer ko sigi ja si anowa hapsala po oidoni ko anobu sida aduga size da jo koi gi size da koi back camera ko la ani ko mana adu atai di kaisu thodo pa changes makti kya udre to bom koi exterior gi oina haidar adu sensor sida taure ba aduga mo koi gi exterior gi lor matung da mo interior da mo kari changes leiba khot pa do adu su mu yeng si ko adu sidida koi magi khot pa bom sminer o phangani ko adu sidi dum hana gi dum le si auto foldable oi bo khop du dum li oi te ko aduga sida dum lakpa kan da koi gi hana gi moong do haidi khar khenare ko sida sigi control se hana di sigi me center control sida yaur mane ko adu sida pura ga sida lakre ko driver side ki auto scan ole ko sina auto oi bane ko sina jadu sina orbem gi setting ini ko sina spinal layer ni pura fully black out the spinal pi ko aduga muk yamna important ba hana da yaw da ba masu koi gi sida koi gi lai se koi gi fuel le cha sidagi control la ani ko hana de som dagi ma pan dagi tor ga so tor hang da ki sidagi dum control je la ne ko ta le cha adu idle start stop ki ju le re adu headlight level le re ko adu smaina o fangani adu ga sida adum hana gi keno ne sil lever smaina le manual la ani ko adu ga yamna khoi yam practical oi ba hai tare haidi maruina Thar si khoi ground clearance wangi ko adu khoi short driver sing yam easily koi mathak kakat kumda da sun nuai na bai tamakta koi asida grip handle ono ma ko sida ama hapsan bi le ko asiam practical we ne khanjai ko ai site ko ado mathak ta kakat laga mu yeng se ko ado kakat tringe da ma zoi kanam ta ga hai jau ga koi gi sida koi gi sida sigi sida di koi kana to manual da ni ko automatic da di koi dead pedal ma yaura ni ko ano bu da hai tare
ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯥꯈꯠꯂꯒ ꯃꯥꯏ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯒꯤ ꯀꯩꯀꯩꯅꯣꯗꯣ ꯑꯍꯣꯡꯕꯁꯤꯡꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦ, ꯌꯦꯡꯃꯤꯟꯅꯁꯤꯀꯣ. ꯑꯗ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯆꯦꯟꯖꯦꯁ ꯎꯕ ꯐꯪꯉꯤꯁꯦ ꯁꯤꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯤꯡꯁꯤꯃ ꯑꯩꯈꯣꯏ ꯊꯥꯔ ꯔꯣꯛꯁꯇ ꯎꯕ ꯐꯪꯕꯗꯣ ꯑꯗꯨꯃꯛꯁꯤꯗ ꯎꯔꯅꯤꯀꯣ. ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯣꯒꯣꯒ ꯂꯣꯏ ꯌꯥꯎꯖꯔꯦ. ꯑꯗꯨꯒ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯁꯤꯗ ꯁꯤ ꯀꯟꯇ꯭ꯔꯣꯜꯁꯤꯗ ꯂꯩꯔꯅꯤꯀꯣ. ꯃꯣꯗꯀꯤ ꯑꯗꯩ ꯁꯦꯠ ꯇꯧꯕꯒꯤꯁꯤ ꯌꯥꯎꯔꯦꯀꯣ. ꯑꯗꯣ ꯁꯤꯅ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜꯒꯤ ꯁꯣꯝꯒꯤ ꯀꯟꯇ꯭ꯔꯣꯜꯒꯤ ꯂꯩꯔꯦꯀꯣ. ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯦꯡꯕꯤꯔꯣ, ꯁꯤ 4x4ꯅꯤꯅ ꯑꯩꯈꯣꯏ ꯂꯤꯚꯔꯁꯤ ꯒꯤꯌꯔꯒꯤꯀꯣ ꯑꯅꯤ ꯁꯤꯗ ꯎꯕ ꯐꯪꯒꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯒꯥꯔꯤꯒꯤꯀꯣ ꯌꯥꯝꯅ ꯃꯁꯛ ꯊꯣꯛꯍꯜꯂꯤꯕ ꯌꯥꯝ ꯐꯖꯍꯜꯂꯤꯕ ꯀꯩꯅꯣ ꯄꯥꯔꯠꯁꯦ, ꯑꯦꯔꯤꯌꯥꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯟꯇꯔꯤꯌꯔꯒꯤ ꯁꯤ ꯗꯦꯁꯕꯣꯔꯗꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯔ ꯔꯣꯛꯁꯀꯁꯨ ꯑꯗꯨꯝ ꯃꯁꯛꯁꯦ ꯆꯞ ꯑꯗꯨꯝ ꯃꯥꯟꯅꯔꯦꯕꯀꯣ. ꯍꯥꯏꯗꯤ ꯁ꯭ꯇꯦꯔꯤꯡ ꯐꯪꯉꯤ ꯆꯞ ꯃꯥꯟꯅꯔꯦ. ꯑꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯍꯥꯞꯆꯤꯜꯂꯛꯄ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ 10.25 ꯏꯟꯆꯇ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯁꯤ ꯁꯣꯝ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ AC ꯀꯟꯇ꯭ꯔꯣꯜꯁꯦ ꯃꯦꯅꯨꯋꯦꯜ ꯑꯣꯏꯅ ꯌꯥꯎꯔꯦꯕꯀꯣ. ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡ ꯄꯦꯗꯁꯦ ꯌꯥꯎꯖꯔꯦ. ꯑꯗꯨꯒ ꯐꯣꯟ ꯆꯥꯔꯖꯤꯡ ꯇꯧꯅꯕ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯥꯏꯞꯀꯤꯁꯨ ꯌꯥꯎꯔꯒ ꯑꯅꯤ ꯁꯨꯃꯥꯏꯅ ꯐꯪꯉꯤꯀꯣ. ꯑꯗꯣ ꯁꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯦ. ꯑꯗꯨꯒ ꯁꯤꯗ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯦ. ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯗꯨꯅꯤꯀꯣ. ꯑꯩꯈꯣꯏ ꯁꯤ ꯑꯥꯔꯝꯔꯦꯁꯅꯦ. ꯑꯗꯨ ꯁ꯭ꯇꯣꯔꯦꯖ ꯃꯆꯥ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ, ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣꯀꯣ. ꯑꯗꯨꯅ ꯁꯤꯁꯦ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯟꯅꯒ ꯌꯦꯡꯅꯕꯗ ꯃꯅꯨꯡꯁꯦ ꯈꯔ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯀꯣ ꯌꯦꯡꯕꯗ. ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯁꯤꯀꯣ. ꯑꯩ ꯃꯃꯥꯡꯒꯤ ꯆꯞ ꯆꯥꯅ ꯑꯦꯗꯖꯁ ꯇꯧꯔꯒ ꯊꯝꯈ꯭ꯔꯦ. ꯑꯗꯨꯒ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔ ꯌꯦꯡꯁꯤ. ꯑꯗꯨꯒ ꯑꯩ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ. ꯑꯩ ꯃꯅꯤꯡꯒꯤ ꯆꯪꯕꯩꯗꯨꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯕꯀꯣ. ꯁꯤꯅꯤꯀꯣ. ꯁꯤ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯐꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ. ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯤꯡꯒꯅꯤ, ꯄꯨꯜ ꯇꯧꯔꯅꯤ. ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯂꯣꯝꯗ ꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯃꯃꯥꯡꯂꯣꯝꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯤꯡꯒꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯗ ꯀꯥꯗꯣꯏꯅꯦꯕꯀꯣ. ꯑꯩ ꯀꯥꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦ. ꯑꯩꯈꯣꯏ ꯊꯥꯔꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯍꯨꯝꯗꯤ ꯐꯝꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ, ꯈꯤꯇꯪꯗꯤ ꯀꯝꯐꯣꯔꯠ ꯑꯣꯏꯕꯗꯤ ꯑꯗꯨꯝ ꯋꯥꯠꯄꯅꯦꯕꯀꯣ. ꯑꯅꯤꯒꯤꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯀꯣꯝꯅ ꯐꯖꯅ ꯐꯝꯕ ꯌꯥꯗꯣꯏꯅꯦ. ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯅꯧꯅ ꯍꯦꯟꯖꯜꯂꯛꯏꯁꯦ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯌꯔ ꯄꯦꯁꯦꯟꯖꯔꯒꯤꯗꯃꯛꯇ AC ꯚꯦꯟꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃ ꯂꯥꯛꯑꯅꯦꯕꯀꯣ. ꯑꯗꯨꯒ ꯆꯥꯔꯖꯤꯡ ꯄꯣꯔꯠꯁꯨ ꯁꯤꯗꯩꯗꯁꯨ ꯄꯤꯌꯦꯕꯀꯣ. ꯁꯤ ꯇꯥꯏꯞꯀꯤꯀꯣ. ꯑꯗꯨ ꯁꯤ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯑꯃꯁꯨ. ꯑꯗꯨ ꯁꯤꯅꯤ. ꯁꯤ ꯑꯍꯣꯡꯕ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯑꯅꯧꯅ ꯑꯞꯗꯦꯠ ꯂꯥꯛꯄ ꯍꯥꯏꯕ ꯁꯤꯅꯤꯀꯣ. ꯑꯗꯨꯒ ꯑꯩ ꯍꯦꯠ ꯔꯨꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ. ꯍꯦꯠ ꯔꯨꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯀꯣ ꯁꯤꯒꯤꯁꯦ. ꯑꯗꯨꯒ ꯁꯤꯁꯨ ꯂꯣꯏ ꯑꯦꯗꯖꯁꯇꯦꯕꯜ ꯂꯣꯏ ꯑꯣꯏꯔꯦꯀꯣ. ꯑꯗꯨ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯐꯣꯜ ꯇꯧꯕ ꯂꯣꯏ ꯌꯥꯏꯀꯣ. ꯑꯗꯣ ꯌꯦꯡꯁꯤ ꯃꯈꯥ ꯇꯥꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯤ ꯔꯨꯝꯁꯦ. ꯅꯤ ꯔꯨꯝꯁꯤꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯦꯀꯣ. ꯑꯩꯒꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯑꯩꯒꯤ ꯍꯥꯏꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ. ꯑꯩꯁꯦ 5.89ꯒꯤ ꯃꯔꯛ ꯁꯨꯃꯥꯏꯅ ꯂꯩꯀꯣ. ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯉꯣ, ꯐꯤꯠ ꯈꯥꯏ ꯑꯃ ꯍꯦꯟꯅ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯦꯀꯣ ꯁꯤꯗꯁꯨ. ꯑꯗꯣ ꯁ꯭ꯄꯤꯀꯔꯗꯤ ꯑꯗꯨꯝ ꯂꯣꯏ ꯃꯊꯛꯇ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯑꯅꯧꯕꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯁꯤꯃꯇꯪ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ. ꯑꯗꯩ ꯄ꯭ꯔꯥꯏꯁꯁꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜꯒ ꯗꯤꯖꯜꯒꯗ ꯂꯩꯌꯦꯕꯀꯣ. ꯄꯦꯇ꯭ꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ 2 ꯋꯤꯜ ꯗ꯭राꯏꯞ ꯑꯃꯒ ꯑꯩꯈꯣꯏ 4 ꯋꯤꯜ ꯗ꯭राꯏꯞ ꯑꯃꯒ ꯂꯩꯗꯅꯀꯣ. 2 ꯋꯤꯜ ꯗ꯭राꯏꯞꯇꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯔꯣꯗꯇ 16,35,884ꯒꯤ ꯆꯥꯡꯗ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ. ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯤꯗꯤ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯑꯞꯗꯦꯠꯇꯤ ꯂꯩꯕꯅꯤꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤ ꯂꯩ. ꯑꯗꯨꯒ 4x4ꯗꯅ 17,14,241 ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜꯗꯀꯣ. ꯑꯗꯣ ꯗꯤꯖꯜꯒꯤꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ. ꯑꯗꯨꯒ ꯗꯤꯖꯜꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩ. ꯑꯩꯈꯣꯏꯒꯤ 2 ꯋꯤꯜ ꯗ꯭राꯏꯞꯇ ꯑꯩꯈꯣꯏ ꯑꯣꯟ ꯔꯣꯗꯇ 14,31,483 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 4 ꯋꯤꯜ ꯗ꯭राꯏꯞ ꯍꯥꯏꯇꯥꯔꯦ 4x4ꯗꯅ ꯂꯥꯛꯀꯗꯣꯏꯁꯦ ꯃꯦꯅꯨꯋꯦꯜꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ 18,04,790 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ. ꯑꯗꯨꯒ ꯑꯣꯇꯣꯃꯦꯇꯤꯛꯇꯅ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯀꯩꯅꯣ ꯂꯥꯛꯀꯅꯤ. ꯑꯩꯈꯣꯏ 19,72,700 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ. ꯁꯤꯅꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯇ ꯍꯥꯏꯔꯒꯗꯤ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯑꯩ ꯁꯣꯔꯨꯝꯁꯤꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁꯇꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯕꯅꯤꯀꯣ. ꯑꯗꯨ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯣ. ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯔꯅꯤꯀꯣ. ꯑꯣꯀꯦ. ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨꯀꯣ ꯃꯌꯥꯝ. ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ.